Manipur da irang thongtuna awaba kaya mayoknaringai jairakta MLA kharagi yumda miyam thomjinduna amangata thokankiba do political ga mari lainai haina hanagi chief minister and Biren Singna phongdokre wafam masing asi prime minister Narendra Modi gi man ki baat thoram ga mari lainana konthaujamda wangang bada phongdokkibani mahakna makha taraduna hai MLA Govindas MLA Keba MLA Ranjan amadi aihak isagi yumda attack tawbikhi madu kanana tawbano haiba konathangda political gi insinba rajniti sanaba ngakta oiramki asumana karino aranbana karino sukhang khangdana mapita sinnaduna relief camp singda satuna aibu bot ka hallagadi isa isa gi yumda halangani madi kanaba kaya fangangani haina miyambu emotionally hoiduna puraga election mai pakki emotion na hoiraga puraga satkibana maram moiraga MLA singi yum lanbanga sa manaki mahakna bot karaba matungda Khul Changbada Sifai Singna Thinglak-E Haiduna telephone Touraga Englishta Brang Brang Khara Nganglaga Karisu Touba Ngamkhide aihakna karigumba chief minister oiramba tarabadi thong thingadabani haina mahakna makatana phungdoki makhong thingadabani ngamgadabani bot ka khre torbung changbada Sifai na thinge na phone da ai thingi se karigino na English ta tap ai thingi se karigino sangoda na marindo leiradi ngangam iba mayam da ko urga ai khoi di changki yauki sumai na praja si halakhre dai di changya ti adu ka mungangare means ai na palai ai nganing de politics tawning de huji politics taw matam na te but praja sing da lan putoga lana tammaga tawbase